ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯒ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯄ꯭ꯔꯤꯄꯥꯛꯄꯣꯔꯅ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ 3 ꯐꯥꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯄꯤꯁꯤꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯜꯂꯥꯎ ꯂꯥꯎꯈ꯭ꯔꯦ꯫ ꯇꯥꯡꯅ ꯊꯣꯛꯄ ꯕ꯭ꯂꯗ ꯃꯨꯟ ꯏꯀ꯭ꯂꯤꯞꯁ ꯃꯥꯔꯆ 14ꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯁ꯭ꯇꯦꯇꯁꯇ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯒꯚꯔꯅꯔ, ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯁꯥꯁꯤꯟꯅꯕ ꯆꯦ-ꯆꯥꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯝ ꯀꯥꯔꯗ ꯄꯤꯔꯝꯕ ꯃꯤꯑꯣꯏ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯄ꯭ꯔꯤꯄꯥꯛꯄꯣꯔꯅ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯅꯤꯡꯇꯝ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯊꯧꯅꯥ ꯐꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ 3 ꯏꯇꯥꯎ ꯀꯦꯞꯇꯦꯟ ꯆꯤꯔꯣꯝ ꯆꯤꯔꯣꯝꯕ, ꯃꯔꯨꯞ ꯁꯦꯀꯦꯟꯗ ꯂꯤꯌꯨꯇꯦꯅꯦꯟꯠ ꯁꯂꯥꯝ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯄꯥꯊꯧ ꯃꯣꯏꯔꯥꯡꯊꯦꯝ ꯑꯊꯧꯕꯒꯤ ꯃꯐꯝꯗ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯄꯤꯄꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄ꯭ꯔꯤꯄꯥꯛꯄꯣꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯧꯈꯤꯕ ꯆꯩꯆꯠ 28 ꯊꯥ 1 2025ꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯝꯂꯧ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯌꯦꯛ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡꯅꯕꯗ ꯍꯟꯕ ꯅꯥꯏꯗꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯌꯦꯛꯅ-ꯃꯥꯌꯣꯡ ꯌꯥꯔꯝꯂꯒ ꯅꯨꯡꯁꯤꯔꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤ 3ꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯗꯨ ꯑꯆꯪꯕ ꯀꯪꯂꯩ ꯃꯄꯥꯔꯤ 3ꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯑꯄꯨꯟꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯁꯤꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯅ ꯃꯨꯠꯄ ꯅꯥꯏꯗꯅ ꯉꯥꯜꯍꯧꯔꯒꯅꯤ꯫ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯈ꯭ꯔꯕ ꯑꯊꯧꯕ 3ꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯍꯧꯔꯕ ꯌꯥꯋꯣꯜ ꯂꯨꯞꯁꯤꯡ, ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯄꯥꯔꯇꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ 3 ꯐꯥꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯄꯤꯁꯤꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯜꯂꯥꯎ ꯂꯥꯎꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 14ꯅ ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯦꯡꯒꯣꯜꯂꯣꯏ 3 ꯐꯥꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯄꯤꯁꯤꯟꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏ 3 ꯐꯥꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯂꯥꯡꯖꯤꯡ ꯄꯥꯠꯁꯣꯏ ꯄꯥꯔꯠ 1, 2, 3, ꯇꯕꯨꯡꯈꯣꯛ, ꯌꯨꯔꯦꯝꯕꯝ, ꯁꯒꯣꯜꯇꯣꯡꯕ, ꯀꯣꯟꯊꯧꯖꯝ, ꯈꯨꯝꯕꯣꯡ, ꯃꯣꯏꯗꯥꯡꯄꯣꯛ, ꯉꯥꯏꯔꯥꯡꯕꯝ, ꯑꯋꯥꯡ ꯈꯨꯅꯧ, ꯁꯉꯥꯏꯊꯦꯜ, ꯀꯥꯆꯤꯈꯨꯜ, ꯀꯥꯔꯣꯡ, ꯃꯥꯛꯂꯪ, ꯂꯨꯀꯦꯔ ꯂꯩꯇꯣꯡ, ꯍꯥꯎꯔꯪ ꯈꯨꯅꯧ, ꯍꯥꯎꯔꯪ ꯀꯩꯔꯦꯟ ꯑꯃꯁꯨꯡ ꯁꯂꯥꯝꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥ ꯄꯥꯏꯕꯤ, ꯏꯃꯥꯁꯤꯡ, ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 18ꯗ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯁꯥꯟꯇꯤ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯇꯥꯡꯅ ꯊꯣꯛꯄ ꯕ꯭ꯂꯗ ꯃꯨꯟ ꯏꯀ꯭ꯂꯤꯞꯁ ꯃꯥꯔꯆ 14ꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯄꯥꯏꯗꯦ ꯍꯥꯏꯅ ꯈꯪꯅꯕ ꯕ꯭ꯂꯗ ꯃꯨꯟ ꯏꯀ꯭ꯂꯤꯞꯁ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 14ꯗ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕ꯭ꯂꯗ ꯃꯨꯟ ꯏꯀ꯭ꯂꯤꯞꯁ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯈꯜꯒꯤ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯑꯣꯏꯅ ꯁꯦꯂꯦꯁꯤꯌꯦꯜ ꯏꯚꯦꯟꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯞ ꯆꯥꯅ ꯂꯩꯔꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯃꯤ ꯑꯁꯤ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯎꯕ ꯐꯪꯕ ꯃꯃꯤ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔꯒ꯭ꯔꯍꯟ ꯑꯁꯤ ꯄꯨꯡ 3:38 ꯂꯣꯝ ꯁꯥꯡꯒꯅꯤ꯫ ꯒ꯭ꯔꯍꯟ ꯑꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 1:07ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 2:36 ꯇꯥꯕ ꯃꯇꯝ ꯐꯥꯎꯕ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯟ ꯑꯁꯤ ꯑꯃꯦꯔꯤꯀꯥ, ꯑꯟꯇꯥꯔꯛꯇꯤꯀꯥ, ꯑꯂꯥꯁꯀꯥ, ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥꯒꯤ ꯁꯔꯨꯛ ꯈꯔꯗ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯕ꯭ꯂꯗ ꯃꯨꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯔꯆ 18ꯗ ꯄꯥꯔꯁꯤꯌꯦꯜ ꯁꯣꯂꯥꯔ ꯏꯀ꯭ꯂꯤꯞꯁ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯁꯤꯗ ꯅꯨꯃꯤꯠꯀꯤ ꯁꯔꯨꯛ ꯆꯥꯗ 39 ꯊꯥꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯁꯤ ꯄꯨꯡ 4 ꯔꯣꯝ ꯁꯥꯡꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 9:52ꯗꯒꯤ ꯍꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯖꯒ꯭ꯔꯍꯟ ꯑꯁꯤ ꯑꯃꯦꯔꯤꯀꯥ, ꯅꯣꯡꯆꯨꯞ ꯊꯪꯕ ꯔꯨꯁꯤꯌꯥ, ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯡꯗ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯒꯚꯔꯅꯔ, ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯪꯁꯤꯜꯂꯤꯕ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯃꯈꯥꯗ ꯕ꯭ꯔꯍꯃꯀꯨꯃꯥꯔꯤꯖ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯑꯦꯗꯤꯛꯁꯟ ꯐ꯭ꯔꯤ ꯀꯦꯝꯞ ꯉꯁꯤ ꯏꯝꯐꯥꯜ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ. ꯂꯦꯅꯤꯟ, ꯔꯥꯖꯁꯊꯥꯟꯒꯤ ꯑꯦꯝ.ꯇꯤ. ꯑꯕꯨꯒꯤ ꯃꯦꯗꯤꯀꯦꯜ ꯋꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯕꯅꯔꯁꯤꯂꯥ ꯁꯥꯍ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝ ꯀꯨꯃꯥꯔꯅꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯅꯤꯌꯥꯃꯛ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯃꯈꯥꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯔꯕꯁꯤꯡ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯕ꯭ꯔꯍꯃꯀꯨꯃꯥꯔꯤ ꯃꯦꯗꯤꯀꯦꯜ ꯋꯤꯡꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯁꯤ マꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯐꯝꯄꯥꯛꯇ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯈꯔꯗꯗꯤ ꯅꯍꯥꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯂꯥꯟꯗꯨꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯗꯤꯃꯥꯟꯒꯤ ꯆꯥꯡ ꯋꯥꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯤ꯫
ड्रग एडिक्शनꯒꯤ इशू ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯣꯁꯤꯑꯦꯜ ꯖꯁꯇꯤꯁ ꯑꯦꯟड ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯤꯡꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥ-ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯁꯣꯁꯤꯑꯦꯜ ꯁ꯭ꯇꯤꯒꯃꯥꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕꯁꯤꯡ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯅ ꯈꯨꯟꯅꯥꯏꯒꯤ ꯂꯤꯆꯠ ꯑꯁꯤꯗ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁꯥꯁꯤꯟꯅꯕ ꯆꯦ-ꯆꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯝ ꯀꯥꯔꯗ ꯄꯤꯔꯝꯕ ꯃꯤꯑꯣꯏ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ.ꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯂꯩꯃꯈꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯅꯥꯛꯇ ꯂꯩꯕ ꯗꯤ.ꯄꯤ. ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯇ ꯁꯥꯁꯤꯟꯅꯕ ꯆꯦ-ꯆꯥꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯝ ꯀꯥꯔꯗ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚꯇ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯗꯣꯂꯥꯏꯐꯥꯕꯝ ꯏꯁꯥ ꯑꯍꯃꯗ ꯆꯍꯤ 32, ꯑꯄꯣꯛꯄ ꯑꯦꯝ.ꯗꯤ. ꯁꯤꯔꯥꯖ ꯑꯍꯃꯗ ꯑꯦꯂꯥꯏꯁ ꯅꯥꯎꯇꯣꯝꯕ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯕꯅꯤ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯑꯜꯇꯥꯐ ꯍꯨꯁꯦꯟ ꯆꯍꯤ 38, ꯑꯄꯣꯛꯄ ꯑꯦꯝ.ꯗꯤ. ꯖꯍꯤꯔꯨꯗꯤꯟ ꯀꯧꯏ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯕꯤꯁ꯭ꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯔꯗ ꯅꯝꯕꯔ 6ꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯒꯥꯔꯤ ꯒꯔꯥꯖ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯥꯆꯧꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯄꯨꯔꯀꯝꯕꯝ ꯕꯣꯊꯦ ꯑꯦꯂꯥꯏꯁ ꯔꯟꯖꯟ ꯁꯤꯡ ꯆꯍꯤ 34, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯄꯤ. ꯁꯣꯃꯦꯟꯗ꯭ꯔꯣ ꯁꯤꯡ ꯀꯧꯏ꯫ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯅ ꯈꯨꯃꯟ ꯋꯥꯔꯗ ꯅꯝꯕꯔ 6ꯇ ꯂꯩꯕ ꯋꯥꯍꯦꯡꯕꯝ ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯆꯍꯤ 62, ꯃꯄꯨꯔꯣꯏꯕ ꯋꯥꯏ ꯁꯃꯨ ꯁꯤꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯒꯦꯡ ꯈꯨꯠꯄꯨ ꯑꯃ ꯄꯨꯂꯤꯁꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤꯗ ꯑꯥꯙꯥꯔ ꯀꯥꯔꯗ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕ ꯆꯦ-ꯆꯥꯡ ꯁꯥꯁꯤꯟꯅꯔꯒ ꯃꯤꯌꯥꯝꯗꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁꯤꯝ ꯀꯥꯔꯗ ꯐꯪꯍꯜꯂꯝꯕ ꯈꯨꯠꯄꯨ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁ.ꯗꯤ.ꯄꯤ.ꯑꯣ. ꯊꯧꯕꯥꯜ ꯗꯤꯅꯦꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯤ.ꯄꯤ. ꯑꯦꯟꯇꯔꯄ꯭ꯔꯥꯏꯖ ꯀꯧꯕ ꯗꯨꯀꯥꯟ ꯑꯃ ꯊꯤ ꯍꯨꯝꯗꯨꯅ ꯔꯦꯗ ꯆꯠꯊꯕꯗ ꯃꯐꯝ ꯑꯗꯨꯗ ꯆꯦ-ꯆꯥꯡ ꯀꯌꯥ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯦꯝ ꯁꯥꯔꯝꯕꯗ ꯅꯠꯇꯅ ꯁꯤꯝ ꯀꯥꯔꯗꯁꯤꯡ ꯅꯥꯔꯣꯟꯗ ꯌꯣꯜꯂꯝꯕ ꯈꯪꯕ ꯉꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯗꯣꯂꯥꯏꯐꯥꯕꯝ ꯏꯁꯥ ꯑꯍꯃꯗ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯍꯥꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯆꯦ-ꯆꯥꯡ, ꯁꯤꯝ ꯀꯥꯔꯗ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫